Kangpokpida seng bag amada lupa lising mari pire amasung silinder amada lupa lising taruk pire adusu yamna tangna phangi Haikhre Kuki mayam yamna ware. Kay fundai da thoki bathaudo adu ZUFJ na NACN gi mingda tax khaiba amasung micham singna ot naiba thabak chathabagi bloodshed thokhandanaba blank fire tawbani 20 May da Indian Security Force na ZUFJ cadre sing puraktuna kay fundai da thadaramlaga NACN IM da attack tawholaki attack adu loiraga makhogi base camp Mount Ararat da haidabida kay fundai da leishinduna NACN IM gi ming sizinaduna NH37 da tax lobagi warning oina blank fire tawbani NACN IM ED na Birla Emporium gi lanthum kaya fajinkre Directorate of Information ED na Birla Emporium gi chawrang lupa crore 3.92 gi oigadaba Immoral Property Sing Prevention of Money Laundering Act PMLA 2022 gi makada attest tawduna fajinkre Birla Emporium Private Limited amasung Era Finance Private Limited ki Thawal Imphal East amasung Imphal West District ta laiba property sing asi CID Crime Branch na lokatpa case ki makha tarakpa oina ED na lokatpa investigation amada yumfam oiraga thabak asi lokatkibani Mara leitaba micham taruk tamthina hatlaga ngakpiu hairakpa yaroi athuba matamda chirak pigidabani Joint Tribe Council Manipur Mara leijadaba naga micham taruk pu fajilaba matungda sadong fawba masak khanghandaba makhai tamthina hathoklaga Kuki Jo Council ke jitsina ngakpiu hairaklibasi yaba ngamloi hairaduna athoba matamda thawdo asida chenaba mara leiba sing faduna chirak pigidabani haina Joint Tribe Council Manipur JTCM gi ko convener Kesi Sevio na paumi sing da fongdokre ngasi nungtil pung ahum lom tarakpada press club ta pangthokpa paugi mifam da mahang wafam asi fongdokladuna makhata na hai naga micham taruk pu tamthina hatpagi mathakta makhoi ki sadong sing adubu imung manungi miyoi sing da mamit mamai khumjillaga chinjak oina pijakhibani haina su fongdokladuna thawung asi makhwaidagi tamthiba amasung malemda chatnadaba thawdokni haiki thawdo asida chenaba miyoi sing international law gi matung ina justice phangangadabani Naga micham taruk hatlaba matungda Kuki Jo Council na ngakpinaba fongdorakiba wafam yaba ngamloi amasung council asina micham taruk hatpada chenaba Kuki militant sing athuba matamda faduna puthokadabani haiki council asigi chairman Helen Thangle na numit kharani gi mamangda pangthokiba paugi mifam amada kachanaga haiba wai sizinabada natana naga micham taruk pu Kuki miyamna emotion dagi hatkibani haina fongdokiba adubu athuba matamda miyam khangna sengdorakadabani haiki Naga micham tarubu faraba matungda matup kaktuna hatokibada chenaba sing athuba matamda lengang na phabiyu ngasi fawbada chenaba amata state amadi central force sing na phagatpa ngamdriba karigino hangladuna thawong asi laibak thibani aikhoi separate administration pamba kangbu nate hairaduna aikhoi di justice pamba kangbu ni haiki ngasi fawbada mihatpa sing phagatnaba thabak paikhatpagi mami amata su tadre hairaduna fibam asida asumak thamlabadi hena chawba irang kaya lakani miyamna tumina lei haiduna yengduna leithokpiganu athuba matamda chenaba sing phagatpiyu miyamna khangba ngambagi pankhai lankrabadi hena kanba irang lakani haina su pawmi sing da fongdoki marda chathariba drug trafficking India ge awang nongpoki state sing da su paktakna na sandurakli India ge yumthangna duna lairiba Myanmar da opium cultivation gi jang hanaga yingnaruba da chada yankhai hengalakli Myanmar da chathariba drug trafficking gi thaba asi leiba asigi awang nongpokta lairiba state sing da su pakthok chawthorakpa thingnare haina Narcotics Control Bureau NCB gi khwaidagi nauba report amana hairi leiba asigi anti drug agency ama oriba Narcotic Control Bureau NCB gi report asigi matung inna Taliban lengang na Afghanistan da opium thabada thingba pikibadagi Myanmar da opium thabagi chang hengalakibani India amadi Myanmar gi marakta lariba puna kilometer 1494 sangba fencing ningthina khadaba ngamkhai paring asida Golden Triangle region dagi methamphetamine amadi heroin kaya Manipur Mizoram Nagaland amadi Arunachal Pradesh ta ain kaina pusilakpagi thawong kaya leptana thengnari haukiba chahi singa yengnarubada Myanmar da opium thaduna production tawbagi changcha da yankhai hengalakli Taliban lengang na Afghanistan da opium thabada thingba pikiba sina maram oiraga malemda drug supply tawbada yamna chawna akaiba piki matam amada Afghanistan da puthoklamba drug sing adu lepkiba sina maram oiraga mathau tawa drug sing puthoknabagidamak Myanmar da opium thabagi chang hengalakibani malengi tungan mafam singda drug supply tawnanabagidamak Myanmar na laiba aduda natana laiba asigi awang nongpoki sambal khadana lairiba ngamkhai parang asi lanselakduna opium thanaba Myanmar maikei dagi leptana honavrakli Myanmar gi maikei dagi Manipur Mizoram amadi Nagaland drug trafficking tawbagi khwaidagi maru oibalambi oina sizinaba hengalakli India amadi Myanmar gi marakta ningthina sambal khadana lairiba ngamkhai paring asigi khudong chaba lawduna Myanmar dagi drug trafficking gi thabak chatharakibani Manipur gi mathangda Mizoram bu Myanmar da drug trafficking tawbagi corridor oina sizinari Masigi matung Meghalaya amadi Guwahati da drug trafficking gi thabak asi tawduna mainland India da drug trafficking gi thabak makhatana
ꯁꯟꯗꯣꯔꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ UNODC ꯋꯥꯔꯜꯗ ꯗ꯭ꯔꯒꯀꯤ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2024ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯤꯌꯝ ꯇꯟ 995 ꯄꯨꯊꯣꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯅ ꯄꯨꯊꯣꯛꯂꯤꯕ ꯑꯄꯨꯟꯕ ꯑꯣꯄꯤꯌꯝꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2020ꯒ ꯆꯥꯡꯗꯝꯅꯔꯨꯕꯗ 50% ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤꯗꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯞ ꯑꯃ ꯑꯣꯏꯔꯤꯕ ꯇꯦꯂꯤꯒ꯭ꯔꯥꯝꯕꯨ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯄꯅꯤ ꯍꯥꯏꯖꯔꯕꯅꯤꯅ ꯃꯤꯍꯥꯠꯄꯁꯤꯡ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯤꯔꯣ ꯂꯧꯃꯤ ꯂꯨꯕ ꯀꯣꯟꯁꯥꯈꯨꯜꯒꯤ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯃꯤꯆꯝ 6 ꯃꯈꯣꯏꯕꯨ ꯍꯣꯁꯇꯦꯁ ꯑꯣꯏꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯏꯃꯣꯁꯟꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯃꯦꯟ ꯍꯦꯟꯂꯤꯌꯟꯊꯥꯡ ꯊꯥꯡꯂꯦꯠꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯌꯥꯖꯔꯕꯅꯤꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒ NIAꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯕꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯔꯕ ꯃꯇꯨꯡ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯐꯥꯎꯕ ꯃꯀꯛ ꯀꯛꯂꯒ ꯕꯣꯔꯥ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯆꯤꯡꯃꯥꯏ ꯑꯃꯗ ꯍꯨꯟꯗꯣꯛꯂꯝꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯅ ꯀꯣꯟꯁꯥꯈꯨꯜꯒꯤ ꯅꯥꯒꯥ 6 ꯐꯥꯔꯒ ꯊꯝꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜꯗ ꯀꯨꯀꯤꯁꯤꯡꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯁꯥ ꯄꯥꯝꯕ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨ 100% ꯂꯥꯜꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯗꯤ 2024ꯒꯤ ꯅꯣꯚꯦꯝꯕꯔ 11ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯩꯇꯩ ꯏꯃꯨꯡ ꯑꯃꯗꯒꯤ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯕꯔꯥꯛ ꯇꯨꯔꯦꯜꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯗ ꯑꯉꯥꯡ 3ꯗꯨꯒꯤ ꯃꯃꯤꯠ ꯀꯣꯊꯣꯛꯂꯝꯕ, ꯅꯥꯇꯣꯟ ꯑꯃꯗꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇ ꯌꯣꯠꯆꯩꯒꯨꯝꯕꯅ ꯐꯨꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯕ, ꯂꯣꯏꯅꯅ ꯅꯨꯄꯤ 3ꯗꯨꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯁꯤꯡꯁꯨ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯕꯒꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯨꯀꯤ ꯖꯣ ꯄꯨꯝꯅꯃꯛ ꯇꯝꯊꯤꯕ ꯃꯤꯌꯥꯠ ꯄꯥꯝꯕ ꯅꯠꯇꯦ ꯍꯥꯏꯈꯤꯕꯗꯨ ꯄꯨꯝꯂꯥꯜ ꯂꯥꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯥꯐꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯂꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯦꯡꯅꯔꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯗꯤꯖꯤꯇꯦल ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯗ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯄꯨꯔꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯛꯂꯤ꯫ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯄꯥꯝꯕ ꯄꯣꯠ ꯆꯩ ꯈꯜꯂꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯤꯞꯂꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯌꯦꯡꯗꯨꯅ ꯑꯄꯥꯝꯕ ꯄꯣꯠꯂꯝ ꯑꯗꯨꯃꯛ ꯈꯟꯕ ꯌꯥꯔꯛꯂꯦ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯀꯩꯊꯦꯜ ꯅꯠꯇ꯭ꯔꯕꯁꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯔꯦ꯫ ꯇꯦꯛꯅꯣꯂꯣꯖꯤꯅ ꯄꯨꯔꯛꯄ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯑꯣꯟꯕ ꯁꯥꯐꯨ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯠꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯤꯕ ꯊꯦꯡꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯔꯨ ꯑꯣꯏꯅ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯆꯤꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤꯔꯣꯜ ꯐꯨꯔꯤꯠꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯆꯥꯎꯅ ꯂꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯀꯥꯟꯅꯕ ꯂꯧꯗꯨꯅ ꯃꯐꯝ ꯆꯥꯕ ꯀꯩꯊꯦꯜꯗ ꯅꯠꯇ꯭ꯔꯕꯁꯨ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯠꯆꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ꯫ 4G ꯑꯃꯗꯤ 5G ꯅꯦꯠꯋꯥꯔꯛ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯥꯔꯀꯦꯇꯤꯡ ꯆꯠꯊꯔꯛꯂꯤ꯫ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯂꯥꯛꯂꯤꯕ ꯑꯑꯣꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯇꯤꯟꯕ ꯀꯩꯊꯦꯜꯗ ꯃꯔꯨꯑꯣꯏꯅ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝꯁꯤꯡꯒꯤ ꯄꯣꯠꯁꯤꯠꯇ ꯃꯈꯜ ꯀꯌꯥꯒꯤ ꯁꯥꯐꯨ ꯄꯤꯔꯛꯄꯒꯤ ꯃꯃꯤꯁꯨ ꯇꯥꯔꯛꯄ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯔꯣꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯑꯑꯣꯟꯕ ꯃꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯁꯤꯟꯅꯕ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯗꯨꯀꯥꯟ ꯍꯥꯡꯂꯤꯕꯁꯤꯡꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯇꯞꯅ ꯍꯣꯠꯅꯔꯛꯄ ꯊꯦꯡꯅꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯈꯜ ꯀꯌꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛꯇ ꯁꯔꯨꯛ ꯌꯥꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯥꯟꯅꯕ ꯂꯧꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯃꯥꯔꯀꯦꯇꯤꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯗ ꯁꯥꯎꯟ ꯂꯦꯗꯔꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤꯕ ꯃꯅꯤꯄꯨꯔ ꯂꯦꯗꯔ ꯀꯂꯦꯛꯁꯟꯒꯤ ꯐꯥꯎꯟꯗꯔ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯔꯣꯖꯤꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯁꯇꯃꯔ ꯐꯥꯗꯨꯅ ꯁꯦꯜꯁꯀꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯉꯝꯍꯜꯂꯤ꯫ ꯑꯥꯏꯗꯤꯌꯥꯕꯨ ꯂꯩꯔꯕꯗꯤ ꯌꯨꯝꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯑꯣꯏꯔꯕꯁꯨ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯅ ꯄꯤꯔꯤ꯫ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯤꯖꯤꯟꯅꯗꯅ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨꯗꯒꯤ ꯀꯁꯇꯃꯔ ꯐꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯌꯣꯟꯅꯕ ꯄ꯭ꯔꯗꯛꯇꯁꯤꯡ ꯃꯤꯌꯥꯝꯗ ꯎꯠꯄ ꯑꯁꯤꯅ ꯊꯤꯅꯔꯨꯕ ꯅꯥꯏꯗꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯂꯥꯏꯅ ꯆꯤꯡꯁꯤꯟꯕ ꯉꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯤꯖꯤꯟꯅꯗꯅ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯐꯝꯁꯤꯡꯗ ꯃꯥꯌꯣꯛꯅꯔꯤꯕ ꯐꯤꯚꯝ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗꯁꯨ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯁꯥꯐꯨ ꯑꯁꯤꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯔꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯇꯨꯡꯂꯝꯆꯠꯇ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯏꯅꯣꯠ ꯑꯁꯤ ꯍꯦꯟꯅ ꯑꯗꯨꯃꯛ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ꯫ ꯅꯍꯥꯁꯤꯡꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯈꯥꯡ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯥꯏꯕꯁꯤꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯊꯥꯖꯩ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫
ꯏꯝꯐꯥꯜ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯂꯣꯀꯦꯜ ꯕ꯭ꯔꯥꯟꯗ ꯑꯃꯗꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯕꯨ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯆꯩ ꯌꯣꯟꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯔꯤ꯫ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯂꯣꯏꯁꯪ ꯀꯌꯥꯗ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯊꯝꯕ ꯌꯥꯎꯅ ꯃꯥꯔꯀꯦꯇꯤꯡꯒꯤ ꯄꯣꯔꯝ ꯌꯥꯠꯄꯗ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯏꯅꯣꯠꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯗꯨꯅ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯍꯣꯡꯂꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯣꯡꯖꯦꯜꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯗꯕꯗꯤ ꯌꯥꯎꯔꯣꯏ꯫ ꯂꯥꯛꯂꯤꯕ ꯑꯑꯣꯟꯕ ꯑꯍꯣꯡꯕꯁꯤꯡꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯧꯍꯣꯡꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯑꯅꯧꯕ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯃꯇꯝꯗꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯍꯦꯟꯕ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯗ꯭ꯔꯜꯒꯤ ꯃꯤꯈꯜꯗ ꯄꯤ.ꯑꯦꯝ ꯅꯦꯇꯥꯟꯌꯥꯍꯨ ꯂꯥꯏꯕꯛ ꯂꯦꯞꯂꯒꯅꯤ꯫ ꯄꯤ.ꯑꯦꯝ ꯅꯦꯇꯥꯟꯌꯥꯍꯨꯗ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯈꯤꯕ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈꯤꯕ ꯏꯖꯔꯦꯜꯒꯤ ꯃꯤꯈꯜ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕ ꯄꯤ.ꯑꯦꯝ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯂꯤ꯫ ꯄꯤ.ꯑꯦꯝ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯈꯣꯡꯆꯠꯄꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯃꯍꯥꯛꯅ ꯍꯥꯏꯖꯗꯨꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯗ ꯁꯔꯨꯛ ꯌꯥꯍꯟꯈꯤ꯫ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯇꯝꯊꯤꯔꯕ ꯂꯥꯟꯗꯥꯁꯤꯡ ꯆꯠꯊꯔꯛꯈꯤꯕ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯖꯍꯥꯖꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯇꯦꯍꯔꯥꯟꯅ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯈꯤꯕ ꯑꯁꯤꯅ ꯄꯤ.ꯑꯦꯝ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯑꯣꯛꯇꯣꯕꯔ 8ꯇ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯄꯕ꯭ꯂꯤꯛ ꯑꯦꯟꯀ꯭ꯋꯥꯔꯤ ꯆꯠꯊꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫